leader Aung San Suu Kyi, quasi-democratic rule with a one-year state of emergency. Masi middle school gi physical exercise teacher amana Myanmar gi capital dagi magi aerobic video bo regularly stream tobani. 1st February Monday gi ayukta tum hogat kanda middle school gi PE teacher asina government newspaper de soidana kanglamani. Maduda punnamak soidana normally thengnaramgani. Myanmar gi Bago region da irrigation Myanmar gi honey export amadi electricity substation amagi opening gi maramda magna soidana paramgani. Magi Monday morning workout touring kanda khanglabadi ngaklamgani magi tungda makhoi gi country na change oiribadu. Numittu Myanmar gi military na Aung San Suu Kyi gi government bo overthrow tokhiba numit warami. Aung San Suu Kyi amadi magi political leader sing Sunday numidang athengbada arrest tokhirami. Monday gi numit TV channel sing off air oikhirami. Internet activity slowdown tokhirami. Telecom network sing suspend tokhirami. Aduga army gi control da leibak sibu chorangna chahi ama thamlagani haina military TV channel da lauthorakhi. Aung San Suu Kyi da karamba maralno sikribado. Ruling government ambabu overthrow tawratungda army na Suu Kyi gi mathakta karamba charge no impose tawkribado. Habadi mahakna attempting to divide the country gi charge tawkhibra natraga citizen charges tawkhibra natraga corruption charges tawkhibra punmaksi gi manung dama to soiramde. Myanmar gi military corps na Aung San Suu Kyi bu supnagi walkie talkies illegally import tobagi accused torami. Basically mahakpu arrest tobagi matik chaba karigumba charge amata sumagi matakta liramde. Chahi kumon humutra suraba Myanmar gi ningtam itihas ta chawrakna 50 years military gi control da already lerakhrabani. But Myanmar na asa taunarami madudi 2015 election gi matung dadi Myanmar democratic amasung economic development gi magiromda kumang chawsel lagani. Adubu miyoi amakhaki idea di tongalami madu Min Aung Hlaing kawi Myanmar army gi commander in chief. Bharat amadi malem gi lebak kayana masigi military corps sibu condemn tawkhirami. Loinana Myanmar gi nagarik singna supnagi international community data tangduna lekhide. Military शासन लौथोकपगी हेक मथंग नमित्ता मखोई civil disobedience movement start tawkhirami. Doctor Sabadi atopa civil servant singna military gi makhada thabak tawbabu refuse tonakhi. Aduga atopa common citizens singna su magi yumdagi call khingduna amadi slogan lauduna military gi mayokta lep palaitana pamdaba unakhi. Nakhoi namasi soidana khangni langbani madudi military na masi punamak sikari gi toribano. Military na election fraud ki blame torami. Madugi maramda aikoina recently media dagi taba fangki Suu Kyi gi political party National League for Democracy NLD na 2015 election da mai pakhibasi voter fraud ki maramna ni haina military na claim torami. Military na claim torami madudi makhoina voter list da irregularities kaya thengnei. Madudi voter amana amuktagi hana vote cast tobagi khudam thengnei. But Myanmar gi election commission adi masigi allegation sibu reject tokhirami. Election Commission na military gi allegation adubu address tobidabana makhoina sarkar bo overthrow tobagi thaudo wasibu justify tawjarami. Hajik port ani gi maramda ekhoi khannasi. Ahanbada ayamba misingna voter fraud na military shasan gi maru eba maramni haibasi yaningde. Maramdi Myanmar da leiba ayamba third party international observers sing kaidonungda voter fraud ki matang da wari sanakiba leite. Ani subada week amani gi mang phawbada kanagumba amatanasu Imagine Torom Loy Madudi, Ikan Kangodana military Sasan where Kani Habasi. Masiam Angakpani, even 1st February gi Mangda Kananasu, tension bill Torakibasulati. Just Hapta Amagi Mangda, voter fraud ki Suda address of the military in a press conference Matorami. Press conference Toringe Kanda, military Hankiba Wang, Makoigi controller, Lebaksi, Lahelagadra, Makoin Hirami, Equa Habangamde, Equina power Lauragani Natraga, Lauro Habasi. Masi classic statement ama oirami. Aduna miyamna military gi statement sibu sumna khandarami madudi masi supna gi government bu pressurize tawbani. Aduga military gi ani subai statement issue torokpa kandadi confirm oirami madudi makhoi constitution gi tungina thabak sugani. Adu oirabadi military gi langon chankhibagi actual reason karino haibasini. Aduna masi understand tawbagi damak
अखोई हंगतुना 1947 फाउदा म्यांमार की हिस्ट्री बु खंग दरकार ओइगनी ममांगैदा इंडिया गुना ब्रिटिश रूल की मखादा म्यांमार सु लेरमी मतमदुदा बर्मा हाइना खंगनरमी अदुगा सेकेंड वर्ल्ड वॉर ओइरकपकांदा जापान म्यांमार बु खुदुम चंचिनकी अदबु म्यांमार की लोकल आर्मी ना जापान की अगेंस्ट यूएस अमदी यूके एलायंस की मतेंगदगी फाइट तौरमी अदुगा मखोई की खुत्ता म्यांमार की कंट्रोल अमुखन पुरखी लोकल आर्मी की लीडर हौजिकना फादर ऑफ द नेशन हाइरगा खंगनरिबा मार्कना 1947 दा हिस्टोरिक एग्रीमेंट अमा साइन तौनरमी भारत कुमना म्यांमार सु यामना कॉम्प्लेक्स अमसुंग डाइवर्सिटी लेबा लेबाक अमनी म्यांमार दा एथनिसिटी अमखक्ता लेबा नत्ते हाइबदी 130 दगी हेना एथनिक ग्रुप्स लेरिबनी अदुगा म्यांमार की मियाम दैट इज 70% बामार एथनिसिटी दा बिलोंग तोवी लोइना म्यांमार की टॉप पॉलिटिकल लीडरसिंग बामार एथनिसिटी दा बिलोंग तोबा ngaktani लोकल आर्मी की लीडर ना अतोप एथनिक ग्रुप सिंगा स्ट्रॉन्ग एंड यूनाइटेड नेशन अमा सेम्बगी एग्रीमेंट तौनरमी महाकना असुमना कंडीशन अमा थमलमी मदुदी लेबाक से फेडरल गॉप एडॉप्ट तौगनी हाइबदी नॉन बामर एथनिसिटी नसु मागी इंटरनल एरिया दा मसा की पावर लेगनी मसा ना गवर्न तौगनी अनफॉर्चुनेटली म्यांमार ना फॉर्मल इंडिपेंडेंट गेन तौद्रिंगैदा नेशन की मपारी पे एसासिना तौखिरमी हौजिक 1948 to 1962 फाउ म्यांमार गणतंत्र की लेबाक ओइरमी मधु बामार डोमिनेटेड सेंट्रल गवर्नमेंट ना वासक लामनिबा फेडरलिज्म बु कैदौनुंगदा टेलीपर तोखिदे मसिना मरम ओइरगा बामार्स की अगेंस्ट एथनिक इंसर्जेंसीज की इरांग थोरखी खेनबा एथनिक ग्रुप सिंगी मागी तोंगानबा आर्मी लेजे मधुना सेंट्रल बामार डोमिनेटेड आर्मी की अगेंस्ट फाइट तौनबा हौरखी मधु हौजिकसु लेप लेतना चथरी 1962 दा म्यांमार दा अहानबा मिलिटरी शासन ओइकी म्यांमार की आर्मी ना लेबाक से इंसर्जेंसी ना मरम ओइरगा खुदोंग थिनिंगा ओहेले अदुना मखोइना कंप्लीट कंट्रोल तौबगी दरकार ओइरे हेगमी मसिना म्यांमार दा मिलिटरी रूल अमुखना हौरखी अमसुंग डिक्टेटर अहुम की रूल मखादा अतोपा चही यांखै अमसु कंटिन्यू तौखिरमी अदुगा 1962 की मिलिटरी शासन की तुंगददी प्राइवेट प्रॉपर्टीज पुनमक मिलिटरी कंट्रोल दा ओइखिरमी फॉरेनर्स पुनमक एक्सपेल तौदना म्यांमार आइसोलेटेड कंट्री अमा ओइखिरमी हाइबदि म्यांमार की अतोप लेबाक सिंगा एक्सपोर्ट इंपोर्ट की लंबी पुनमक लोइना कट ऑफ तौखिरमी ब्रिटिश रूल की कांदा सेटल ओइहोबा इंडियन कया म्यांमार थादुना चेन बताखी अदुना युमथंगनबा लेबाक की इकोनॉमी फगलकपा कांदा म्यांमार की इकोनॉमी दी स्ट्रगल तौरमी अदबो मसिगे सोल रीजन कंप्लीट आइसोलेशन तौबा खक्तन ओइरमदे अतोप स्टूपिड पॉलिसी खरा सुजावरमी नखोइना खनब्रा सुपनगी पीएम मोदी खक्तने डिमोनेटाइजेशन बो इंप्लीमेंट तौखिबा लीडरसी जनरल नेविन की मतमदसु डिमोनेटाइजेशन तौखी मागना डिमोनेटाइजेशन अमा खक्तन तना डिमोनेटाइजेशन अहुम फौ तौखी 1987 की डिमोनेटाइजेशन की मतुंगदा मागना 45 and 90 डिनोमिनेशन की न्यू करेंसी बिल्स इंट्रोड्यूस तौरमी हौजिक करंबा करेंसी नोटा 45 and 90 की डिनोमिनेशन नोट लेबनो मागना असुमना तौरिबे करिगिनो अपरेंटली मागी एस्ट्रोलॉजर ना मागी लकी नंबर 9 नि हेरमी मागी लकी नंबर 9 की मल्टीपल दा न्यू करेंसी नोट क्रिएट तौनबा मागी एस्ट्रोलॉजर ने एडवाइस तौरमी हौजिक अखोई 1988 दा अमुक लाकलसी अखोई के प्लॉट की मेन कैरेक्टर 1988 की स्टोरी दा एंटर तौई येंगो मसिगी म्यांमार की फादर ऑफ नेशन की फैमिली फोटोनी मार्क्सी ओंग सान ओइरमी अदुगा मागी मचानुपी की मिंग ओंग सान सुकी कवी अदुगा अखोई के मनुंगदगी कनागुमना सिमसु खलंबा जाय मिलिटरी डिक्टेटरशिप की कांदा सुकी म्यांमार की कदाइदा लेरमी एक्चुअली मार्क पॉलिटिक्स ता लेरमदे मार्क पॉलिटिक्स ता की यामना थापना लेरमी मार्क दिल्ली यूनिवर्सिटी की LSR दा स्टडी तोबा चटकी अदुगे तुंगदा अमुक खन्ना ऑक्सफोर्ड दा फर्दर स्टडी की दमक चटकी मफमदु दा मागी फ्यूचर हस्बैंड का उनकी अमसुंग यूके दा माग हाउसवाइफ अमा ओइकिरमी बट मसी इकुई कुइदना चेंज ओइकिरमी 1988 दा लार्जेस्ट प्रो डेमोक्रेसी प्रोटेस्ट म्यांमार दा चटकी म्यांमार दा स्टूडेंट्स लिसिंग मिलिटरी रूल की अगेंस्ट दा लालौ रखी मसी के प्रोटेस्ट सिंगसिबु 8888 प्रोटेस्ट हारगा खंगनै आर्मी ना साथीना मिनुंग से लेतना फू चैदुना प्रोटेस्ट सिबु नमथना होटनखी अदुगा प्रोटेस्टर कयाबु हापीखी कोइंसिडेंटली बाय चांस प्रोटेस्ट तौरिंगे कांदा सुकी नादुना लेरिबा माबु येंबा यूके दगी लाक्तुना म्यांमार दा लेरमी अदुगा स्टूडेंट सिंगना मसी खंखिरमी मखोनी यामना कन्ना
protest sibu lit tobinaba haijarami lonena mahakna su accept tokirami suki gi ahan ba public speech ta protester lak manga gi mangda protest ki against the speech pirami aduga mahakna anoba political party ama start tawrami aduna 1988 ki protest ki mahi oina military na free and fair election ama tawada yanaki lonena suki gi party na election na mai pakki but military na madugi result adubu accept tawkhidi masi military ki extremely stupid thodo wamani makoi tasengna khalambra madudi free and fair election da makoi gi affiliate party na election mai pakani haina adugi tungda 20 years sukibu yamna chawna house arrest tawduna thamkirami aduga cherak sida Mahatma Gandhi da inspired oikirami loinena non violent struggle initiate tawkirami masigi maramna mahapu Nobel Peace Prize award pibiduna malem nei kai khumna ba utki madumagi behalf tamagi family na accept torami magi non violent struggle na amuk Myanmar gi nagarik singda inspired oikirami famous story amada magi husband cancer na kana narami phibam yamna soglami but Myanmar military na mahapu country gi visa application bu reject tawkirami adubu suki gi mafamda equate da chatpagi option amadi lerami but mahakna khanglami madudi mahakna karigumba Myanmar dagi khong thangdokhiba taragadi Myanmar military na mahakpu amu khanna changalaroi aduna mage husband ga unabagi program cancel tawkirami aduga suki mage husband bu aroi ba unakhibagi chahi 13 matungda 1999 da mage husband taibang thaki masina maram oiraga Myanmar da suki bu widely respect tawkirami sukina magini haiba khudingmak maraipak ke damak sacrifice tawkirami hojik aikoi 2010 da amuk yenglasi military na makoi restrictions khara komthok khallagani ha amasung election tawragani haina lauthoklami ado makoina condition ama thamlami madudi candidate singna foreigner amaga yumban narabadi ma election contest ta jawbajaroi maruwaina masi sukibu election contest gi deprive tawbagi wegani maram sina magi political party analina election da saruk yabadagi tangai rami aduna military gi affiliate party na irailaina mai pakhirami aduna 2010 da transition start tawkibana almost 2015 da complete oirami aduga laibakta actually free and fair election oirakanda Aung San Suu Kyi na election mai paklami amasung masagi own government form tawrami laibaki economy open up tawrami madugi maramna foreign company sing makhoigi base amasung office sing Myanmar da set up tawbagi permission gain tawrami foreigner sing na Myanmar da travel tawba amadi thabak tawba yallami maduna Myanmar gi economy da achauba contribution ama oilami aduna Myanmar gi politics economics amadi society gi lamda miamda asagi nimit thoraklami malem gi lebak kyana su Nobel Peace Laureate amana head oiriba new democratic government asigi economy da contribute tawbagi thodang kya launa rakhi unfortunately optimism sibu 2017 da collapse oikirami maramdi community ama khakta gi nupi angang na chingba mioi lising kaya mya thena hatop pikhiba yung kai mai thaduna country gi mapanda drag out tawrakhiba international human rights ki rules sing violate tawrakhiba punamaksi laibak sigi army na ifong phongna pangthokhibani tanjasida suki gi magi dagi magi laibakta sigumba fierce and inhuman activities sing sida karimata condemn tawdana tominna lethoklami aduga suki gi supporters singna thodok sida suki gi involve amata laiti haina defend tawrami matang sida na khoina khangadaba amana suki na ruling toriba sarkar se constitution amagi makhadani madu military na frame tawrambani haibadi 2015 da suki na start tokhiba government ki constitution military na design tokibani constitution sigi tunginna army ki commander in chief ki makhada police amasung army na duty perform togani aduga parliament su 35% seat military ki reserve laigani aduga constitution change tobagi damak 75% majority ki darkar hoigani masigi arthadi military ki support natana constitution change tobagi possibility amata leite ayamba misingna di thajani madudi thodok tobu sukina condemn toram pham thokpani karigumba mahakna maduda responsible oidragadi haibadi thodok tiki tungda mahak condemn toramba jabani madu mahakna tawkhide
In fact, International Criminal Court ta mahak military bu defend torami amasung clear evidence wala fawda Rohingya singi maramda magi opinion amata change toramde. International community amasung Rohingya singta natte sukibu disappoint tokiba, but atopa ethnic group kayana sukibu disappoint toki. Maramdi ethnic community kayana suki na power da laklabadi General Aung San gi machanupi na federalism ki promise pu soidana deliver togani ninglami tawmasung madu kaidonung do oikide. In fact, madu gi tayon na bada mak hena authoritarian oiki aduga business community na su yam na penaramde maramdi economic reforms ka hena slow irami aduna 2019 gi countrywide election da masigi context oirami madudi suki internationally unpopular oirami amadi non bomber singi marakta su unpopular oirami amadi economy hena slow oirami masi military gi oinadi golden opportunity oikirami makoina power amata su paidana makoi yamna powerful oikirami 25% seat makoi gi reserve ta lerami makoina Rohingya gi against the military campaign tawrami magi leader singna sanction kaya face tawrabasu suki gi criticism na punamakta gi helami. In fact, economy hanglaba matungdadi military gi commercial interest kaina improve oirami khudamoina Myanmar da khwaidagi popular oiba beer masi Myanmar gi military na own toba company amagi oirami aduga military na suk phajaba great position da lairakanda karigina makhoi gi khutta Myanmar sarkar gi power process tawkhriba masi gi obi aba maram marikhak panba jai ahan bada bamar singh gi marakta suki gi popularity November 2020 gi election gi kanda suki aduk yamna popular oiramde aduna military na sumna khalami madudi makhoi gi affiliate party na election da NLD bu outperform tawgani adubu madugi tayon na bada oikhirami. In fact, suki gi party na makhoi gi 2015 gi result pusu beat tawkhirami aduna military gi yamna ikai ningai oiba wafam amana mafam kharada maduda makhoi na hanadagi occupy tawduna lakpa du fawbada NLD na dominate tawkhirami haibadi mafam duda military gi training ground laiba natraga military gi family singna kungna lairiba mafam adu fawbada NLD gi seat phangkirami masigi arthadi military gi personnel kaya amadi makhoi gi family singna NLD gi damak vote pikirami military na khwaidagi hena kiribadi Bamar community gi marakta suki ka hena popular oirapasini masigi maramna karigumba matamda military gi against the revolt start torokpagi possibility wangna lerami aduga madu mai pakpasu jana lerami. Ironically, suki na magi lebakpu genocide allegation dagi defend tawkhibana su magi popularity gi achauba maram ama su oibiyai miyamna visual sibi jenglaga khangani madudi Aung San Suu Kyi masana International Criminal Court ta chatuna magi lebak amasung military bu genocide ki allegation dagi defend tawrami masigi maramna bamar singi marakta magi popularity angak pa phangna hengalami ani suba maram March 2020 da Suki gi NLD party na laibak ki constitution bu reform tobagi propose tokhibadu oibijai hauji khuding mar khangi madudi masigi reform sing si kaidonung da implement tobajaroi haibadi aina mangda panjakhibaduni parliament ta 25% seat military da guarantee tawribani masina maram oiraga Suki na constitution gi change purakpada aruba ma ohelibani aduna masi publicity gi damak move am oibijai aduna military na kaidong da makhoi gi power bu hanthan bagi damak masigi reform asibu approve tawroi hom suba maramdi China ayamba missing na masigi military coup asigi phijang maramda China leibra haina argu tawnari adubu actually expert ki tunginadi opposite argu eri China na masigi military coup sibu ohenba pamlamde karigum banang na khangba ngamadi Myanmar da military gi against the oiriba ethnic insurgency khuding awang Myanmar da oirami aduna Myanmar gi manungda insurgency khuding makpu China na support toribani haina makhoina khalli aduga Aung San Suu Kyi na election ngamlaba tungdadi China na Suu Kyi bu red carpet welcome tobiki masi military da nungaiba phawkhide makhoi pamkhide Suu Kyi amasung China gi marakta diplomatic bond phagalakpa haibasi mari suba maramdi army chief ki personal interest oirambajai Myanmar gi commander in chief chahi sida retirement oiribani aduna expert kharagi opinion matungina army chief ki prosecution gi akiba haibadi magi retirement gi tungda mabu prosecute tawbagi Rohingya crimes ki Rohingya genocide tamagi role aduga masida Suu Kyi na su prosecution asida support torokpagi akiba solerami
अदुना मसिगी चांसेस ऑफ हैपनिंग सिदगी प्रिवेंट तोनबगी दमक अमसुंग म्यांमार दा मिलिटरी की स्ट्रांग होल्ड मेंटेन तोदुना थमनबगी दमक लेंगा खुदुम चंसिनबगी ऑर्डर पिरमबसु जाय हजिक मसिगी मरम ओनिंगबो ओजसनु अखोइना रियलाइज तौबा दरकार ओगनी मदुदी हंदकी असिदी हानादगी खरा हेन्ना खेनगनी हानागी सिंगा कंपेयर तौबा जारोय मरमदी म्यांमार की मियाम की पॉलिटिकल एंड इकोनॉमिक एक्सपेक्टेशन यामना डिफरेंट ओइख्रे मखोय फ्री डेमोक्रेसी एंड फ्री इकोनॉमी दा हाइनबी लेख्रे मखोय मालेम की अतोप लेबाक सिंगी अफेयर्स करिनो हाइबसी सोशल मीडिया की खुतांगदगी फजन खंगी मरमदुना मखोय कया लाइना मिलिटरी कोप्सिबो एक्सेप्ट तौगदब नत्ते हौजिक म्यांमार की ओइना इखोय ग्राफ सिदा स्लोप डाउन की महत्ता स्पाइरल अप की होप तौबजाय वीडियो सिगी ओइना मतंग सिदा लोइजरे वीडियो सिबु पेनबिरगदी लाइक अमदी शेयर तौबियु दोनना सब्सक्राइब तौद्रिबा अमदी अहानबा थेंगनबिबो ओइरगदी सब्सक्राइब अमदी बेल आइकन दा प्रेस तौबिदुना नेक्स्ट अपलोड सिंगी नोटिफिकेशन इसा इसा के मोबाइल दा फंगनबियु मथंगी वीडियो दा मुक उनसी थैंक यू बाय बाय।